Online Manipurgi numidangi pau yengbiriba pumnamang puthoi laisomna khurumjari ahanbada maroiba pau. CRPF sing thaktagi kumtharakpa yaroi haiduna ahing yarektuna Khannakhre Imphal East District ki tongan mafam singda handa Kuki Millitant singna uyok ching mathaktagi nongmay amadi bom kaptharakuna Commando personnel ama yauna pau mi amadi micham kaya aso apan nanghankraba matungda mafam aduda BSF amadi CRPF ki apun makangbu ama thamlakhiba adu maram khangdana ngarang CRPF ki personnel sing chingthaktagi kumtharaktuna yengang-pokpida laiba makoina hana leiramba Emmanuel English School da laikre uyok chingda hana leiramba BSF ki kangbu su kumtharakpadagi lamdam adongi masing yamnaba nupi singna makoi kumtharakpa yaroi haina ahing yarektuna chingkhongda thingduna thamkre. Mafam aduda Imphal East District Police ki kangbu su laktuna miyam adubu asoyangam yaudana honari orekliba fibam adugi matangda lamlai kendra village volunteer force ki commander in chief Yumkhaibam bosan na mari lenaba singda makhoida pirakhiba thajabasing adu ngasi nungthil pung ama faubagi manungda thabakta onthoktrabadi Imphal ukrul lambi thingba yauna makha tabu khongjung changsingani hairi. Ground rule thugai hairiba wafam adu yumfam yaudaba aranba wafam ni Government of India amasung Government of Manipur amadi UNLF ka nakalani gi marakta sign tawnakiba peace agreement gi ground rule bu Indian Central Force na UNLF na thugai re haina phongdorakliba adu yumfam yaudaba aranba wafam ni haina pambaina luchingba UNLF ki charairongma thokchomna khuyek piduna thokpa cherol amana phongdorakli cherol aduna makha tarduna hai chaliba tha sigi tang marida Hindu da phonglakiba pau amada Indian Central Forces singna piragliba report aduda yumfam oiduna Manipur ki Governor Ajay Kumar Balana phongdokliba wafam Indian Act National Security Act NSA 1980 panduna fazin gadabani haiba wafam adu aranba source da yumfam oiba aranba decision ni asiguma waref ama hektama kupthana thijinba tawduna laptop haibasi Governor ama oibagi matik magun ethics integrity lekhata hanjare Governor Ajay Kumar Balana responsible governor ama oina leiriba conflict asi amicable solution puraknaba thabakti paikhatke khandana India government ka UNLF ani gi marakta chathagadariba comprehensive political dialogue asi sabotage pinaba honaribra haiba wahang asi thonghali masi oiragadi Manipur India political conflict asigi political solution purakpada chawba apanba moi oina thokani haibasi Governor Balana acknowledge tawbiyu UNLF su Manipur gi hojik mayang nariba issue asida India gi sincerity adu kufna yenglaga leiri karigumba UNLF na ground rule thugaire hairagadi peace monitoring committee PCM da puthoraktuna wafam adu khanagadabani amadi madugi solution ama puthokminagadabani hairi. Uyok chingda lairiba Central Force sing lauthokpa yaroi haina ngarang ahingdagi meira paibi sing amadi club ki miyoi singna khongjang changsinkhre Kuki terrorist singna yamna toina nongmai amadi bom na chingba kapsilaktuna landarakfam oiriba Imphal East District engang pokpi uyok ching amadi thamna pokpi uyok chingda lairiba CRPF amadi BSF sing asi lauthokpa yaroi haina meira paibi singna ngarang ahingdagi hauna uyok chinggi sarukta changsintuna yarekpa hokre Chairaksida thamna pokpi amadi engang pokpi uyok chingda ngasi nungthil pung ama fauba gi manungda lambi semlaga Central Forcing mafam aduda tung koina lehanaba thabak paikhalagani haibagi thajaba lamlai ACG MLA case ibomcha amadi Manipur lenga ki maikaidagi thajaba pikibadu kariguma thabakta onthoktrabadi Imphal ukrul lambi thingjinba yauna akanba khongjang changsilagani haina lamlai kendra village volunteer force LK BBF ki chief commander Oiba sanna phongdokre wafam masing ngarangdagi hauna Imphal East District ki Yangangpokpi police station gi manungda channa laiba Yengang pokpi uyok chingda lairiba CRPF amadi BSF sing asi lauthokpa yaroi haina CRPF amadi BSF lairiba mafamda sangsenduna lairiba miyamgi khongjanga mari lenana pauche sina khanaba unaba matamda phongdokhibani mahangna makha taana phongdorakhibada ngarang numidangdage hingyarektuna maikai adongi miyamna changsilagliba khongjang asi miyamna haukhiba matam kayadagi tanduna lakpa amadi MLA na piragliba thajaba sing thabakta onthoktri fawba hanba laitana khongjang changsinkhigani Kuki singna maning tamna bunker saduna lairaba amadi naknaba maitai khol singda toina bom amadi nongmai kapsenduna landarakfam oiriba sana sabi uyok chingda su state force amasung Central Force punna thambiduna miyam ngaksenbagi thabak chapchana paikhat pigadabani haina su phongdokhi Manipur ki Governor Surjanpur chatuna Maithire singa wari Khannakhre Manipur ki Governor Ajay Kumar Balana ngasi Surjanpur da chatuna sangaba yauna Maithire kaya ga hakthengna unaduna wari watai Khannakhre ngasi ayu Governor na Surjanpur College ta nauna saba Information Technology Center masanga ki Relief camp singda chatuna mafam adugi phibam yengsinki Maithire singna thengnariba awaba amadi khudongchadaba kaya muna tarba matung Governor na Manipur da thak naina ingtapa hanjilaknaba paikhali haina phongdokhi madugi matung Governor na Surjanpur ki local organization amadi group singa su unaduna wari sakhi hairi